Online Manipur YouTube channel swing bir bama pum nung pu mukan na taram lok seri han madam na maru iba paw am abde thamjage Yumfam Yaodaba search kaya Twrakpadagi Arambai Tengolna Brindagi Yumda Thomjinkhre Thonojum Brindana Arambai Tengolgi mathakta Yumfam Yaodaba maral kaya sibagi video viral amma Twrakpadagi koi sauna raba Arambai Tengolgi miyamna ya school le iba Brindagi Yumda Thomjinkhre loina na mahakna hairiba sing adugi sabsabu khutam sangdam puthokpa ngamdabadagi Brinda masana la le haina Arambai Tengol amadi miyamda sengdokre haukiba me ahumda surasanpur Arambai Tengolna sangsin yum mai tharup amadi nupi anibu mapi thongduna khongoi na kiba adu Arambai Tengol gi thomi sing na thokan kibani haina Brinda na phongdok kiba ama viral oirakpadagi ngasi Arambai Tengol gi yamna miyamna Brindagi Yumda Thomjinkhre Arambai Tengol da sirakliba maran sing adugi matang khudam sangdam puthoknaba taksin bada Brinda masana puthokpa ngamdabadagi mahak masana lalle haina singdokibani hairi aduga mathangi update asna Cbina Kuki mari Guwahati COURTA PUTHOKHRE mahiroi phijam hemanjit amasung hijam luang bilin thoyam mehat ka mari lenna Cbina thasigi amada surasanpur gi henglep subdivision dagi fakiba nupi ani yauna Kuki mari Cbina Guwahati special court amada puthok matung makhata na makhoi gi custody de numit mangani gi rimar laukhre mahiroi ani gi mehat ka mari lenna fakiba pamilun hokip Samaswan haukip linglaiching by te Kuki amasung tinailing henthang bu Cbina haukiba ningthokaba numita Guwahati special court amada puthokipani panbe ai mahiroi phijam hemanjit amasung hijam len thoingam bi ani sahi asigi jurai tarukta mayumdagi thokibadagi thiba khangdana lairakibani matam kuina langang na internet service thingluraba matung numit kharni hangdokiba matam aduda makhoi ani hatkibagi video photo social media da viral oirakibani makhoi ani bu Kuki militant sing nanungsi haitana tok pikre haiba khanglakpadagi manipuri gi maru oina tampakta mehat asida sianaba miyoi sing phaduna serak pigedabani haina kanbam irang lakhibani masing yamraba mahiroi sing na mehat asida sianaba sing athubada phagadabani haina taksinduna kanba khungjing silakpadagi center na CBI gi chief na lusingba team ama Manipur da Tharakuna mihat asigi matang da makata na tigatpagi thabuk sa tharakpaga loina na October amada makhoi mari phapangam kibani makhoi bu henglep sub division gi mafam amada gi pharabo matung helicopter da Imphal airport phabo puraklaga airport gi Air Asia da makhoi bu Guwahati da CBI na pukibani aduga matang gi update asna hojik Manipur da thoklibi irang asigi matang da ex MLA singna kupna mifam pangthokre Manipur da thoklibi irang asi kanagumba amagi thawin sinna thokan bani ozoi Hojik Manipur thoklibi irang asi kanagumba amagi thawanchin amana ekhoi gi marakta singsep thabagi thodok amani masina awang nongpok Bharat ta leiriba Mongoloi yelhomi ekhoi da kanaba atongba amata pide masina maram oiraga mi kaya gi punsi mangkhre lanthum kaya mangkhre nupi kaya izot manghankhre haina hanagi law and legislative affairs minister oimraba veteran politician ozoina phungdokre wafam masing asi Manipur press club ta ex MLA sing oibam pham ama pangthoklaba matung pawmi sing unabada mahakna phungdokibani mahakna makha taraduna hojik thoklibi irang asi matam amagi Second World War adugi handaki asine heli handaki saifu asigumba amata Manipur gi prada sing na thingnakidri asigumba asi loisinge hairabadi long term settlement amata gotabani masi Bharat Sarkar na tawphum thokpani Bharat Sarkar na initiative lauraga center settle tawgodabani madu ngasi phawba tawdabana irang asi chawthorkpani pawmi sing ka unaba aduda saruk yakiba hanagi speaker oiramba ai Hemochandra Aikoi asi hojik kadaida leiribage ngasi aikoi yengle khangle kari tawrugodabage haiba praja sing ha launa thamanga asi khanglaga laglabani laikhidraba angang ani si July tang 6 tagi mangkhibani maduda karimata tawkhide viral video tholakpa matung dagi di leibak wathok oire CBI NIA gi mi phabagi thabuk chatharakle mamang da mangkhiba angang ani adu jawjangtek area da leire haiba khanglabasu maduda karimata tawramjiba karigino Madwai da Kuki militant sing na angak ani asi tungkiba gari koi thawduna sanaki miyam na khangnarabani hatkre haiba phawba sandokna kibani madugi matamdu da karimata ta hodre video viral asi laklamdrabadi ngasigi wathok asi oiram khigadra aduna hojik CBI na miyoi khardi phare hairabani na angang ani edugi asiba masadu puthokna imung da sinnabi haina supangdoki ngasigi pawmi sing da unakiba adu da hanagi MLA sing Eljente Kumar Nimaichan Ruwang RK Anan N Mangi Y Surchandra P Sarachandra Singba kaya susar thank you update asna mori gi maitai sing thamning mofam da thamba yaba sapu du yok pangana testing khai lainaba yum hipnaba kangthol chak chana pukham phawba leitraba mori gi mitai sing na mori da oina halhanbiro hairakpada
Session Forum na Moregi, Maitegi Sil in our Singi Tona Lingin Butagachari, Hine Session Forum Peace Committee convener, Angom Sasinkhre Phongdokhre, Hingsaya Tambaku Cbina Kuki narco terror, Singapore Lagamiti, Puriki Mataka Tarpalan, Maram, Wega Awabatar Miti, Chili now Singi, Session Forum na Mating Pangbagi Makacha Tarpo in a Moregi Awabataraba, Langenari Maiti sit in our Singtanga Session Forum Nangam Zebasel, Mating Pangbodu, Saruya Kiba convener, Angom Sasinkhre High, Moregi Mite Sing. Thamding ba mafam da thambe ya ba sapu du yok pangana te mori gi maite chile naw singna makoi mori da oina hanjarage lengak na saba temporary yumda leiba pamde herak pa si ta sengna tamjani ngai ni lengak na swathu matam da mori gi lanjena be maite simu masagi khoiri naw phum ta ki ba mori da mu hanna hanjinna ba hona biyo haina social forum na appeal torli yamla lamyan ba irabot ki fitam buning sin duna singkhai makata na hai kumsi lisingum sapan ni fugan ni pan dagi elex Trasak Sabagi Mirep when a Nambon Ulodagi Mikal Damai Paglaki Hijam Irabot Namatamdugi Manipurigi Ahanbu Constitution Adu Buyaning the protest Tauki, Matamdugi Manipuri Masagi Weba Constitution Adu the Yaukiba Irabotna Yaninki the Basaru Karapalabada Ningtona Paching Turen Lamhang Lamza Pum Namaki Ningtaugi Manai Webetalangakna Kut Tingjenba Yaodaba Chief Minister Ningthauna hapa asina singba kaya asi Yaodabagi Mikhal da mai paklabas Manipur Constitution ek lesing amsa pan niputaret ke mayak irabo na lepki singkhai na hai asum na hujik pali borenga asina sukari gumba Manipuri kai ga dabana trong Manipur gi apun bagi saktam da sing na bu orebadi center gi mayuk tana trong na party gi mayuk tale piu madugi damakta party na tan thorak labasu miam na hanjin Mikhal da mai pakhan gani Maduna Tadana party ki na trong center gi yakai yang duna miam da thagat liba mihut sing na miam gi yai phana ba khalak trabadi mihut sing bu mathang Mikhal da mai pakhalakani haibadu khanbir ranu haiki lamyan ba irabo na chingtam ani punsin ba yana ba masana semjaba Nikhil Manipuri Hindu Mahasabha hairamba asi phawba Nikhil Manipuri Mahasabha haiduna semdoki madu aduga chingtam ani punna thabuk to minaki asigumba Kathok patana thalaba tungi meeting san bhijam irabot kumbal lamyan basigi masa masuni haibada ikai gadaba thabuk ikoina tawroisi haiba wafam su singkhai na tamki panbaya bade me hum degi horakiba lan adu mori da leiba mitei sing tumna har lagi haibagi mong de hingsai tamba ki sina landa ba horakpa yum kaya paktak na mai tharak padagi thawai hingnaba haiduno maitei nupa nupi angang hal kaya na kharai khangdana chena ba chak pukham phawba leitabadegi Unada Saksaraga Lilakpagi, our Wari Kriasu Moredagi, Langener Maitei Sing Adu Session Forum Gitami Sing the Liraki Harim, video seeing people get them to Mampum and Pomaka Natagachari and Bob did get them to online Manipur, YouTube channel as well as subscribe to be remote. Thank you.